Basics update tabiriba amadi yengbiriba khwai khudingmakpu taramna okchari. Ngasisu case ahum miyamgidamak puduna lakchari. Ahanbagi case asina yamna ngakningai oiba thogdok amada police singi mamangda masa nupana mamabu mai thaduna hatkhiba case ni. Thogdok asida laikhidrabi nupi asigi mamingna Hemlata kawi amadi mahaki mapuroibana Ras Bahadur. Amadi mahaki mapuroiba Ras Bahadur asi ngasidagi sahi manga muki mamangdagi laikhiramde. Masigi matung tarakbada nupi asina mahaki masanupa sahi kunganithoi muk suraba Gaurav hairiba masanupa asiga punna UP gi Darka Nagaria hariba khungang asida lairaki. Adubu mama macha asina lairiba yum asidi mahaki mapuroibagi makhura Chandrabangi mingda lairami. Mapuroiba Ras Bahadurna laikhidraba matungdagi Chandraban hairiba makhura asina mama macha asida yum asi thadoktuna chatkhinaba akanba pressure ama pirami. Mama macha asinasu yum asi thadoktuna chatlu haiba tarabadi lupa lakh 10 piyu haiduna fongdorakhi. Masida makhura asina lupa lakh 5 pinanaba thaurang tawduna leikhi. Leiraba matungda Hemlata hairibi nupi asina polista mahaki nupagi makhura Chandraban amadi imung manungi miyoisingna mahakpu molest tawbire haiduna polista complaint ama file tawrakhi. Police singnasu thawdok asigi matangda thijilakhi adum oinamak makhura Chandraban budi fakhide. Masigi matung tha manga muk leiraga nupi asina amuk atopa complaint ama tawduna mahaki makhura Chandrabangi imung manungi miyoisingna mahakpu tamthina fubire haiduna polista anisuba oina complaint amakak tawrakhi. Masidasu police na excel amata lawbikhide. Masigi matung tarakpada mama macha asina police station asida lakhi. Mafam aduda Hemlata haribi nupi asi suicide tawnanabagidamak masada petrol pumba haijinduna police station asida changlakhi. Mahaki matungda mahaki macha nupasu camera namduna police station asida mamagi matung innarakhi. Nupi aduna masa mathanta sijanaba tawriba thawong aduda manak nakpada leramliba police person sing aduna mafam aduda sangsilaklaba matungda nupi adudagi lighter adu munnanaba honakhi. Nupi adugi makhuttagi lighter adu laimaida takhi. Madudagi camera namduna leramliba machanupa aduna lighter adu khanghaudana khelakhi. Madugi matung tarakpada mama adu hanadagi hauna petrol haijinduna lakpa maramna lighter aduna hek khetpa matamda mai adu haurakhi. Mafam aduda leiramliba police personnel sing aduna nupi adubu kannanabagidamakta yamna kanna hotnarami. Mafam aduda leiba laibak sing nupi adugi masada langsilami amadi asobo blanket na singba mayam ama puraklaba matungda nupi adubu kannanabagidamakta kupsinbirami. Adum oinamak tawriba thawong sing adu Hemlata ga langminakhiba mahaki machanupa adunadi mama adubu kanbagi mahutta video namlaga adumak laikhi. Hemlata gi haksang asi sadani phuri maina sakhirami. Masigi makha tarakpada police singna nupi asibu hospital da thuna yangna pukhalakhi. Adum oinamak Hemlata kanbangamdana taibang pal asi thadoktuna chatkhi. Laibak thiba thawdok asigi matangda senior police officer amana fongdorakpada victim oiribi Hemlata ga magi makhura Chandraban anigi marakta lamgi matangda chayanaba lei amadi nupi asina police station da complaint anirak tawrakpa leire haiduna fongdokhi. Adum oinamak haujik phawbada machanupa asina mamabu karigidamak mai suribano amadi mama adubu maina saklaba matungda kannanaba honadribagi maramna karigino haiba asigi matangda akanba investigation chathari haiduna fongdorakhi. Anisubagi case asina machanupabu PUBG Instagram amadi online game da ngawduna leire lairik laisu pade haiduna nganglubagi molomna machanupa na mamabu nongmeina kaptuna hatkhiba case ni. Hairiba thawdok asi haukhiba
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯒꯅꯤꯊꯣꯏꯒꯤ ꯖꯨꯟꯒꯤ ꯇꯥꯡ 8ꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯂꯈꯅꯧꯒꯤ ꯕ꯭ꯔꯤꯟꯗꯥꯕꯟ ꯀꯣꯂꯣꯅꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ PGI ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯣꯜ ꯑꯃꯈꯛ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯃꯩ ꯁꯦꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯦꯕꯨ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯥꯗꯅ, ꯃꯁꯥꯒꯤ ꯆꯍꯤ 90ꯅꯤ꯫ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄꯒ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯃ ꯏ ꯃꯔꯛꯇ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯈꯤ ꯑꯃꯗꯤ ꯀꯥ ꯑꯗꯨꯁꯨ ꯃꯅꯝ ꯌꯥꯝꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯄꯠꯊ ꯄꯨꯝꯊꯔꯝꯃꯤ ꯑꯃꯗꯤ ꯃꯤꯍꯥꯠ ꯑꯁꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 4-5ꯅꯤꯒꯤ ꯃꯃꯥꯡꯗ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯕꯁꯨ ꯄꯨꯂꯤꯁꯁꯤꯡꯅ ꯈꯪꯈꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯅꯕꯒꯤꯗꯃꯛ ꯊꯥꯈꯤ꯫ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯅꯕ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩꯃꯤꯟꯅꯕꯅꯣ ꯍꯥꯏꯅ ꯊꯤꯖꯤꯟꯕ ꯍꯧꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯟꯗꯅꯥꯒꯤ ꯆꯍꯤ 13 ꯁꯨꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯆꯍꯤ 10 ꯈꯛꯇꯃꯛ ꯁꯨꯔꯕꯤ ꯃꯆꯥꯁꯤꯡ ꯑꯁꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯈꯔ ꯐꯥꯎꯈꯤ ꯃꯗꯨꯗꯤ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯃꯤꯟꯅꯔꯒ ꯃꯃꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯔꯛꯂꯕ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯄꯨꯂꯤꯁꯁꯤꯡꯅ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯥꯗꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯠꯊꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯉꯛꯄ ꯈꯔ ꯄꯨꯂꯤꯁꯁꯤꯡꯅ ꯊꯦꯡꯅꯈꯤ꯫ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯄꯤꯈꯤꯗꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗ ꯇꯥꯈꯤꯗꯦ꯫ ꯄꯨꯂꯤꯁꯁꯤꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯂꯩꯈꯤꯗꯕꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯈꯔ ꯂꯤꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗꯤ ꯃꯩ ꯁꯦꯝꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤꯕु ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯄꯨꯂꯤꯁꯇ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯄꯨꯂꯤꯁꯇ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯔꯝꯗꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯁꯥꯗꯅꯥ ꯑꯁꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 4-5ꯅꯤꯒꯤ ꯃꯃꯥꯡꯗ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯊꯥꯖꯈꯤ꯫ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯌꯨꯝꯊꯪꯅꯔꯤꯕꯁꯤꯡ ꯌꯥꯎꯅ ꯋꯥꯍꯪ ꯄꯥꯎꯍꯪꯁꯤꯡ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯌꯨꯝꯊꯪꯅꯔꯤꯕꯁꯤꯡꯅ ꯁꯥꯗꯅꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯕ ꯎꯗꯦ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗ ꯃꯃꯥ ꯍꯪꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯥꯗꯅꯥ ꯑꯁꯤ ꯃꯄꯥꯝꯗ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯁꯥꯗꯅꯥꯅ ꯃꯄꯥꯝꯗ ꯆꯠꯈꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯁꯥꯗꯅꯥ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯁꯨ ꯊꯣꯔꯛꯈꯤ꯫ ꯃꯁꯤꯗ ꯁꯥꯗꯅꯥꯒꯤ ꯃꯄꯥꯝꯂꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯁꯥꯗꯅꯥ ꯑꯁꯤ ꯃꯄꯥꯝꯗ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯁꯥꯗꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯦ ꯍꯥꯏꯕꯁꯤ ꯈꯟꯈꯤ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯕ ꯁꯥꯗꯅꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡ ꯎꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯒꯤ ꯑꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯄꯣꯛꯄ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯉꯥꯡ ꯑꯁꯤꯗꯒꯤ ꯈꯪꯂꯕ ꯌꯥꯏ ꯈꯟꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯊꯦꯝꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪꯁꯤꯡ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗ ꯑꯀꯟꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅꯁꯨ ꯃꯤꯍꯥꯠ ꯑꯁꯤ ꯃꯍꯥꯛꯅ ꯆꯠꯊꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯁꯤꯡꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯈꯤ ꯑꯃꯗꯤ ꯃꯤꯍꯥꯠ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯆꯠꯊꯈꯤꯕꯅꯣ ꯑꯃꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯃꯥꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯍꯪꯕ ꯍꯧꯔꯛꯂꯝꯃꯤ꯫
Tamthiraba mihad asi machanupana mamada matau karamna sathakibano amadi kari maramgidamak machanupana mamada asigumba thawngsing asi sathakibano haibagi matangda miyamda thamjari. Sadanagi machanupa asi class 10 kariba mahiroi amani aduga mahak asi anaba matamda mobile da laichuraga PUBG online game Instagram na singbada luptuna adumak leiba angang amasuni. Machanupagi tawriba mohong asidi mama asina pamlamde. Mama ama oina machanupa asida ngang saktuna mithoi mihenba misak ama oinanabagidamak hotnau haiduna mama asina hairammi. Sadanagi mapuroiba asi armini mahaki posting asi anambana mapa laibak singda oirammi amadi mapa asina army oina thabak tawbana maram oiraga masa singbu kupna yengshinjaba fangjakide. Masa singbu kupna yengshinjabagi thawdang asi mahaki nupi sadanana laurammi. Laibak thiba thawdo asi thokadaba numit asida sadanana thamba lupa lising tara mangkhibadagi machanupa asida mama asina nganglammi. Mamangdasu sadanagi machanupa asina paisa kaya tuminna lokthokpa asi masing yamlammi. Masina maram oiraga sadanana mangkhriba lupa lising tara asisu machanupa asina lokthok lamlagani haiduna khanduna macha asibu ngang sakpa haurakhi. Kona thangda mama asina paisa asi thampham onaramba oirambadagi mama asina mangkhriba paisa adu amuk thengnaki. Masigi matung tarakpada makhoi ahum numidangi changlen adu charaba matungda tumnaba changkhirammi. Adum oinamak sadanagi machanupa asidi tumthaba yaramde. Mama na mangonda PUBG sanabagi game sanabagi amadi mobile da edik oi lairik laisu pade haiduna ngangba sakpa amadi mahakna lokthokdaba lupa lising tara lokthoi haiduna yamna thina ngangkiba mayam asina maram oiraga machanupa asina mahaki mamabu hatlage haiduna khanki. Masigi makha tarakpada nongyai matung pung ani ahumuk tarakpa adwaida sadanaga machanupi aduga kada ningaidana tumlingegi tanja aduda machanupa asina mahaki mapagi nongmei adu lokthok matungda lokthok tumduna leriba mamagi makokta nongmeina kaptuna hat tawriba mong aduda mamaga punna tumin narambi machanupi adu mikap thorakhi amadi oiriba fibam aduda machanupi adu pakhatuna kaplammi. Masigi makha tarakpada mabung asina machanupibu themjilaba matungda thawdo asigi matangda kanagumba amatada haidoktanaba haiduna hairammi. Mamabu hatlamlaba matungda machanupi asi puduna ka amada makoi ani punna tuminnaki. Mama asibu tamthina hatlabasu machanupa asida karisu nasungba leikide. Laibak thiba thawdo asina thangja numita thoklaba matungda nonganbagi nomaijing numit asida machanupa asina machanupigi megi khara haubiramlaba matung machanupi aduna leiriba ka adu mapanda solonduna thamlamlaba matungda mahakna ayukta cricket sanaba chatkirami. Madugi matungda mahakna numidang wairam halaklaba matungda laptopta film amuk yenglammi. Amadi game amuk maning tamna sanaduna yamna nungaina machanupa sidi leirammi. Mahapu hekpokpa mamabu makhutmakna hatlaga thamla phau mahaki wakhalda karimata thokidabagum normal oina adumak leirammi. Sigumba tamthiba thawdo ama thokpa matamda mihatpa aduna asiba haksang adu manghannanaba amadi asoiba adu kupsinnanabagidamak hotnarammi adubu sadanagi machanupa asidadi pumnamak tayonnaki. Mamagi thawai yaugdraba haksang aduna numit nini humni thamlakpagi manam chelaba phawbada machanupa aduna mamana leiriba ka aduda sanglaga room pressure kapsinduna thamlamki. Matamna asum haurakibana asiba haksang aduga yum aduda matam sangna leirakpa aduda machanupa asi kiba hauraklammi. Masigi matungda mahakna mahaki apokpa mapada call tawduna mahaki mama asi mai semba lakpa nupa amana yum asida hatuna thamlamle haiduna video call tawraba matungda mamagi asiba haksang adu mapada utkirami.
ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯃꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯧꯄꯥ ꯅꯨꯄꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯥꯗꯅꯥꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯁꯤꯅ ꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯧ ꯑꯗꯨꯗꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯁꯤꯡꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯑꯔꯣꯟꯕ ꯑꯃꯁꯨ ꯑꯃꯨꯛ ꯊꯣꯔꯛꯈꯤ, ꯃꯗꯨꯗꯤ ꯁꯥꯗꯅꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯏꯇꯠ ꯇꯠꯇꯅ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯗꯨꯃꯛ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯥꯗꯅꯥ ꯑꯁꯤ ꯑꯇꯣꯞꯄ ꯅꯤꯄꯥ ꯑꯃꯒ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯗ ꯄꯥꯎ ꯇꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥ ꯑꯁꯤꯅ ꯃꯆꯥꯕꯨ ꯇꯝꯊꯤꯅ ꯐꯨꯈꯤꯕꯒꯤ ꯊꯧꯗꯣꯛ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯒ ꯁꯥꯗꯅꯥꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2022ꯒꯤ ꯖꯨꯟ ꯊꯥꯗ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ 2028ꯒꯤ ꯑꯦꯄ꯭ꯔꯤꯜꯗ ꯁꯥꯗꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯕꯦꯜ ꯄꯤꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯔꯝꯃꯤ ꯑꯃꯗꯤ ꯀꯣꯔꯠꯅ ꯕꯦꯜ ꯄꯤꯔꯛꯄꯒꯤ ꯃꯇꯝꯗꯁꯨ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯃꯔꯨ ꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯗꯅꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯀꯣꯔꯠꯅ ꯈꯪꯍꯜꯂꯛꯈꯤ꯫ ꯃꯤꯌꯥꯝꯅ ꯕꯦꯁꯤꯛꯁ ꯑꯞꯗꯦꯠ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫